Imphal Smart City bu lu-lanna thamnaba matam-matamgi leingakna khongthang kaya paikhatlabasu miyamgi support watpana mapung phaba ngamdabani leikai gi lairiba mama oibi singnasu hiramasida yangsinba mathau tai haina lamphel sana kaithelgi akoibagi miyoisingna phongdongnarakli wafam asi ELITETV na ngasidagi hauduna lanthokpa haugadawriba clean Imphal haina mingthonba thauram parengi ahanba tangkaki oina lamphel gi akoibada moshiliba singbu yangsinlubada phanglakiba paudam mamani tangkak asida lamphel gi akoibada saliba lambi gi nak yata amotpa kaya mafam sadana leiramba thengnaba khak natana mafam adugi miyamgi maikaidagi hairiba amotpa sing asi leingaki maikaidagi kothok sengdoknaba khongthang kaya paikhatlaglabasu miyamna gyan tadaba natraga leingaki khongthang singbu mapung phana sogatludaba maramna mapung phana lu-nanba ngamhandabani ayuk nungtilgi matamda lambida amotpa langthoktrabasu ahingi matamda thoklaktuna langthok lambasing amadi mi amana amotpa thamlamle haiduna sengdokpagi mahut hena amotpa kaya langsinba kaya ahenba amotpa mafam ama oihanbani haiba wafam sing phongdonaraki hiramasi matangda paudam ama Iramdam Manipur sibu khoigi chaukhatpa yam lu-nanba lamdam ama oinabagi pandam ga loinana matam gi palamba langak singna khoigi tongan ba thabak thoram kaya paikhatuna lagli adu ngasi maksu tongan ba project sing khoi sarkar gi oiba dugumba loisangi maikaidagi mohol department gi makhada leiba khoigi tongan ba section kaya na khoigi waste management khoi solid waste liquid waste adiga tongan makhalgi waste management sing asibu waste sing asibu mapung phana tasan khomjenduna sitok sengdokpa amadi yamna lu-nanba smart city ama oinabagi pandamda thabak kaya sangsali hojik leijere phom asi lamphel da leiriba 25 suba border road task force ki kem tugi hek mamang maktadani hojik ayhagi tungda mayam nazu ubiramagani leiriba mafam asi adugi matik mod pagi mataida namthiba mafam ama haibadusu oiduna leiri aduga main road kisu hek matai oirba main road kisu hek matai oibagi nakanda mathakta hairiba sidaisda leiriba 25 suba BRTF ki maikaidagi sidaisda signboard amasu thaba uri this area is maintained by 25 BRTF please don't throw garbage here haiba signboard siga loinana tabu hairiba signboard sigi hek makhong maktadani leiriba khogi phathauti mayam si khoi mai thadokibagi mami jo ta phangi sidaisda plastic bottles plastic bags adigi tongan ba ligli ge glass ki oiba bottle sing su adumbak tari haiba tare ado leiriba signboard sigi mathau se ningthina tawribra mi singsi fine thigrabra natragana akoibegi leiriba film sigi praja singna kari phongdok ningba leiri haibadu meyam puna khangmina nabegi tanja matang lomina se aikoidi saise yamna luna nana leheninge khosi insang si yonbanina phajadaba leiragadi mina pamwena yam nana sorok pha khoidi ising chai dena ukun kadana ba insang yole si siline bako ahing jidane lo langchalamba mi leimane na khoi mayam sina hainayeba kamain tori jana subu heta nongambaga leirammi sibu nongamba leirammi sibu khoi hainayeba sida leiriba singse akoina jo hame masing tang pharaga fine tabra mayam si mamang de lephan bara angtang tauradi nongainda ko oina khoi hainayeba luna lanba sidi ko ase leiba leikai natraga mina nupi singina phajana henganga ba thuna nangani adudi leikai gi thogdang khara changeba wan mai hoi akoi puna ma gyan tana di kada hunjan doino ba mane prajana isana gyan taragadi mpham chan hundogadi smart city dum oidoin isana gyan taragadi kamaina semjangani mo adum leitam Paja singchina haibadi ananba haibache makhoida leiteba khitang amana khitang kainomta thanamba yade mayamje thamjandoi honayaba aduna ne basdeida mocha leiba tawriba mayamje do yari gaidi si sengba je mayamna kanona kari haitare kanona sengini adu itargadi akhoi haina moisu masa na luna nalan leibache tamba haibaje madi isa gi darkar ne na khanbadi phayeba aigi mol ainati lamdam sigi smart city haina koliba jaga sing asida karam famda karam film sing leiri aduga praja singduna kari tawhaningba aduga haibo na chingba wafam sing adu makhatana karam ba topa jaga sigi thangmai ban leiri nagamapal khuyathong adi kaisampar weng lekai sum leiri wafam se hiram si matangda 79 ga loina na pawdam jariba bisajai nam elite news lamphel